Northeast window da punam pu taram nokchari loina na Northeast window na thamjaba khoi gi exclusive interview sibu mieng tabiru punam pu ahan bamakta da dong hosia le ma tongramna punam pu taram nokchab loina na ikokno na khurumjari khoi gi ngasi gi exclusive interview sida khoi saruk gabi riba khoi gi khoi gi expert asi khoi gi oza asang kasar social activist ahan bamakta da oza asang kasar bu khoi gi new tv da taram nokchari. Thank you very much for joining us. Aikuigi ngasigi exclusive interview si koi hauzik lairiba kuigi Manipur gi prevailing situation kuigi kuki amadi maitai gi conflict asi lairingai gi marak asida ngarang nahanda kuigi konsa khul da su thogdok ama koi thokre adugi matungda koi ngarang da kuigi Kamjong district da kuigi yum kungani pan mai tharambagi tongan ba issue mayam am lairi edu na tana koigi Jammu and Kashmir da Pahalgam hariba dugi mafamda koigi terror attack tawdana mioi kungani pansi ba sumaina tawdana tongan ba issue de koi base tawraga koi oza asangka sarga tongan ba oza asangka sardagi koigi point of view stamina si oza asangka sar koi ngasigi exclusive interview sida ahan ba ina lakchaning basi oza asangka sar koi haukibe April gi tang kulhum doida Kamjong district ki Sahanpung subdivision gi manung chanalaiba Ganpal amasung koi hayang khul ani da yum kunipal sakhang da basing na tumna mai atharam basi gi matang da oza asang kasar gi mota masi kari haidi mayam nadi mai koi yum mai tharam li basing do full combat dress seli khulai pai habzu hairi oza sang kasar si kana oiramba yai kari maram gi damukta oiramba yai habasi oza sangi mota masi kamaina yengbe oza masi akoi yamna china ningai mong da lei hujik phobadi kana na kari group na tobno haibado exactly khangba ngamdri adubu akoi ne yengba kanda masi yamna china ba yaba aduga kaino haisira akoina lambi ani thokna akoi ama yengba change maramdi Manipur da hoji lairiba marak sida ai jati maming di paningde adobo sum kuina topam jati mayam ga lan tawraga larak ba thenarak parse karamba jati no haibagi koi history shadum ama ne ko aduga hoji Kamjong da ran han thokiba se amna mong ita ta da ba haiba tare ta da ba haibati masi sengna haiba kanda hojiki khunani kuki gi ani khunani lairiba kamalga haijang haibane ase ani se khun haijang haibane ase ani se khundu yamna chawbusu nate houses yambusu nate reality di adum 10 below 10 above khaktane adubu government gi record di hen adum lai adu ama akhoina madu hana identify tawba ma change ani shubada khundu chahi kaya da establish tawba aduga government recognize tawba khunra khunna tabra haibado adu area su akhoi hanna madu ama khangba change karingba mase recognize tawdaba khun oiba tarade khundu kuidri haiba proof ti ama leire adu de khundu kuidaba oiba tarade kadai di lakpa haiba gi pot ama adu da khoi lakadabane mai tha khre tha de han adu rom da naina budu no kona lakadabane abuko aduna adu khundu karamba jati no karamba yum me sing laibano adu karmaina khundu government gi list da record yawbra yawdabra haibado adu su amma khoi khangba change maramdi hairiba mafam adu akhoi gi mayamar ga yam nakna laiba border ne haba kalchalaga turen ama hel lana bad opposite ne border fencing 17 118 adune adu gi area ni aduga last 2023 digi 24 digi ekoi Burma da Iran thoktana mayam refugee sing mayam chelalaga ko thangnan adugi makha taba khun pareng do da refugee mayam se yum saraga leiba aduga kene b aduga BDF haiba akoi gi hojiki Burma da lan tawna ribako India na di support tawba BDF ka kene b sinasu sina muka madugi area da ta sing tawdana leiba adukumba area amani haijaba aduna ngasi potse yam china ningai la akoina kaina item subject ani da ko akoina naina ba kan the first round aina haigadabse hojiki khun ani se mai thatokre haina hek haiba kanda adugi numik tu ta kuidadana ko kuki inpina
yes press note ama thoyaba point ahum khak ta ko hairiba mai thakiba khun adu compensate togadabani fajana yumda mu nawna sakagadabani maukhai gi chaba thappa se wahaloidabani haina haireyaba ko aduga adu wairadi potu da yam chinaba pot ama leireba sonta moindi naga nani haire na khoi naga NSN nadi nate haire clarification fajana pire ko adu NSN nate haiba taradi adu da leiribado KNAB ga PDF ne haba adu da chatho chasing tawbase ko adu loan do tangkhul longange maite longange haibadu ne yaro heba adudi hoje ai se tangkhul ne ai ngang ne se maite long ne doi maite longange ai bu maite ne haibu yabro haibani ta adu tangkhul long maite su tangkhul longang ba haibu yam le kuki su tum haibal le nagalang gi mi su haibal le ani top try su tangkhul longang ba haibal le ko Burma da leiba mi su ngang ba haibal le ba je hairi ba KNAB de PDF de yob ko intermarriage ti gi amma de gi aduna madu da changlapa uniform sel la changba singse tangkhul gi loan ngarang me manipur ngang la me haidan heta NSN na chinabado amai blame tawbado di suchun chumlei adung bakhara ama tawe aduga yumai tu thakre haire gak khwaidi ngakpadi phai thabadu da property yumai chakpa wane adu phi chakre adu takhre mangkhre haiba paudu leite mi shopagi pau leite adu di pre ko loida madu tharani haiduna hana poche du lotho holaga mi sing du loida lotho khraga thab mong da male mai yum khuna ma pramai tu na takpa loida mak chakpa haibse kring ba certainly surprisingly to bota taradi angang singkhra leram gani chopo khopa chenda na to gani haba adu moi gi thab sidi mi amma pona leida ba timing da thare aduga adu du tawdre aduga thab numik tu da moi ne video thakali bse sa mu hatlaga nungai na ko akhoi yu mai thabi khre sida leiribne na sa thonglaga sa yelaga charaga leiriba adu ama ani subada adu betagadi thawoi maki thahan yes nate adu ai hairakya ba aduna moi ma sengna tawraga moi gi demand du phangningai honaba mo ama malaya ba adu point du khra ai hai ge ba ko adu ga nom ngalaga moi gi ground report haina ma pire adu the video ka pa nu pa du na si si thakra hai ba kanda khuna du da leri ba secretary ra khangde na ha ma se khun gi pu ba da yaw ba oiram gani ko yam no na haro na ma na mafam du talaga challe ha ba ko adu kumba amma ahum suba point du na hek tha ki ba de ge Assam Rifle se chilaraga hoji Assam Rifle na control tawraga leya adu mafam da ko adu eradi hoji khunani du tangkhul area ani marung da chaplaga leibani adu question ba adu area du tangkhul ne ko adu di khunani se tangkhul ani gi marak tu da khun chawb su nate adu hoji ki situation se koge naga gi ngasai konsa khul da thokpa naga ga su kuki se sumai na khara ngang na ba khonna ba hore ko adu gi paw du da akhoi se secure oiraroi kring ba Iran thoradi akhoi se loiba tare haibagi precaution lobo oina ko life secure oide haibagi police amada Iran ama thohalaga akhoi security forces Assam Rifle kumba se thamlajara haira Assam Rifle di moide dum chanai do hanalo aduna adugumba moong da sinba su manba aduna hoji Assam Rifle het thamjen kre du thokpadege adu masi mai thatokraga Assam Rifle na laraga madu ngaksenba ma aduga nauna semkatpa ma ko yum do phajaba nate haba ko adu hana kamjonggi leiriba chasata matamada khai dispute khra leibedegi mai thakre ba ko pawtaram gani chasat ki mai thaki bududa government na phaja nauna loina sakat pi re ba yotna ting na ko phaja na yumje loina sabi khre ba adugi demand chapana na mase government na sagada bani compensation pi gada bani mai essential commodity cheng pi gada bani haibulom da ko cookie in a demand tau khre ba sondana moi ki Eastern Cookie Chief Association hairi se hairi ba du area du da haibani ba moi na di mase viral chat pi gano kana no haibu khangdri haina mu haire ba ko pot se controversial le ba adu mai na ai gi pot tu da hoji NSN na akhoi gi NSN na di akhoi na nate haibu se clarification seng na pi khre ko adu na aina haijaning badi point ani da moi se hoji imphal su lakpa ya da ba song da su Burma su lubane na pot se nungna chaba thappa gi marom da problem lay bukum na uwe ba stuck tobra aduna hojiki lubudo adugi ubane na moi hingbagi lomda su wa ba haiba tare adu wa ba gi tamakta government da demand tawraga masai ke se da
ITP ꯗ ꯂꯩꯔꯒ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣ ꯐꯪꯉꯦ ꯍꯥꯏꯕ ꯂꯣꯝꯗꯀꯣ ꯈꯨꯟꯁꯦ ꯃꯩ ꯊꯥꯈ꯭रे ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯈꯨꯟ ꯑꯗꯨ ꯑꯅꯤꯗꯨꯗ ꯒꯣꯔꯃꯦꯟꯅ ꯃꯣꯏꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯃ ꯆꯥꯕ ꯊꯛꯄꯒꯤ ꯗꯨꯗ ꯌꯦꯡꯁꯟꯕꯤꯕ ꯑꯗꯨ ꯑꯃ ꯌꯨꯝꯁꯨ ꯑꯃꯨꯛ ꯁꯥꯒꯠꯄꯤꯕ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯊꯝꯖꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯀꯣ ꯌꯥꯝꯅ ꯆꯤꯟꯅꯕ ꯃꯑꯣꯡꯁꯦ ꯃꯥꯡꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯎꯑꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯥꯝꯖꯣꯡꯗ ꯊꯥꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯆꯤꯟꯅꯕ ꯌꯥꯕ ꯄꯣꯠꯇ ꯃꯔꯝꯗꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯨꯟ ꯑꯃ ꯄꯨꯔꯥ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯤꯁꯦ ꯀꯔꯤꯅꯣ ꯋꯥꯈꯟꯗ ꯑꯃ ꯂꯩꯒꯗꯕꯅꯦꯕꯀꯣ ꯇꯨꯛ ꯇꯨꯛ ꯂꯧꯕ ꯆꯦꯡꯗꯣꯟꯗ ꯇꯧꯗꯅ ꯀꯃꯥꯏꯅ ꯇꯧꯁꯤꯔꯥ ꯑꯗꯨꯒꯨꯝꯕ ꯎꯗꯦꯕ ꯑꯗꯨꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀ ꯍꯥꯏꯅꯀꯣ ꯇꯧꯔꯒ ꯂꯩ ꯑꯁꯣꯝꯗꯅ ꯑꯗꯨ ꯅꯨꯃꯤꯠꯃꯛꯇꯨꯗ ꯁꯥꯗꯣ ꯍꯥꯞꯂꯒꯀꯣ ꯁꯥꯗꯨ ꯃꯣꯏ ꯆꯥꯒꯅꯤ ꯊꯣꯡꯒꯅꯤꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯎꯑꯦꯕ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦ ꯑꯃꯈꯛ ꯎꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯁꯤꯟꯕ ꯃꯥꯜꯂꯦ ꯃꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯒꯣꯔꯃꯦꯟꯗ ꯄꯨꯔꯥ ꯁꯦꯝꯒꯠꯍꯟꯕ ꯑꯗꯨꯒ ꯃꯩ ꯊꯥꯕꯒꯤ ꯃꯅꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯊꯝꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯤꯕꯁꯦ ꯒꯣꯔꯃꯦꯟꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯟꯁꯤꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯦ ꯁꯦꯟꯇꯔꯅ ꯒ꯭ꯔꯥꯟ ꯈꯔ ꯄꯤꯔꯒ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯔꯤꯂꯤꯐ ꯈꯔ ꯄꯤꯔꯒ ꯔꯤꯂꯤꯐꯀꯤ ꯑꯥꯏꯇꯦꯝ ꯂꯧꯕ ꯌꯥꯕ ꯂꯩꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯣꯂꯤꯁꯤ ꯑꯃ ꯁꯥꯀꯠꯄ ꯁꯦꯝꯒꯠꯄꯒꯤ ꯂꯣꯝꯗꯁꯨ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯣꯏꯅ ꯆꯤꯟꯅꯔꯤꯕ ꯅꯥꯒꯥꯗ ꯇꯣꯇꯦꯂꯤ ꯂꯥꯟꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯃꯣꯏꯅ ꯅꯠꯇꯔ ꯇꯥꯔꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ BDF ꯀ KNAP ꯁꯦ ꯅꯛꯅ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯗ꯭ꯔꯁꯨ ꯃꯈꯣꯏꯅ ꯇꯧꯔꯒ ꯃꯣꯏ ꯆꯪꯖꯪꯐꯝ ꯂꯧꯕ ꯌꯥꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯗꯤ KNAP ꯒ PDF ꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯃꯔꯝꯗꯗꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯅ ꯀꯣꯏꯁꯟꯕ ꯌꯥꯕꯅꯤ ꯂꯩꯔꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯒꯤ ꯈꯨꯟꯁꯦ ꯊꯥꯗꯣꯛꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯝꯂꯒ KNAP ꯒ BDF ꯁꯦ ꯃꯗꯨꯗ ꯆꯪꯖꯐꯝꯗꯨ ꯂꯧꯔꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯤꯟꯅꯐꯝ ꯑꯃ ꯂꯩ ओके ओजा शंकर सर ओजा शंकर सरनबुदी हौजी अखोगी NACN IM गी माइकैदगी को मसी मखोगी खुद अमत नत्ते मसी मखोगी मसामकना वेल डिजाइन तौब मानबगी मवोंग अमने ओजा शंकर सरना थंबिरिसे अदुबकु करी हाइनी हौजी मैतेगे कुकीगे लैरिङैगी कॉन्फ्लिक्ट असिदा ngarang nahan da खोगी कोनसा खुलदा खोगी युंग कई सेमजनबदा कुकी न मखोगी लमनी हेंजनबा याय यादे तौदना village chief phau yaudana phudana chaidana achauba issue amakak thokibanina revenge longna baman bagi mami amakak se adumak taba masimakna su amuk kari haini tongan tongana tariba khogi furup tongan tariba si maitai ga khogi cookie ga conflict leire amu sida interpretation se lan amuk chakhiba targadi naga ga cookie ga amuk conflict ama amuk laoi haini ngai su leite boja sang masida clarification se mari चुमना पिहोदब तारगदी ओजा शंकर सरनबुदी हौजिक पॉइंट अनि अहुमदा थोकांदा क्लैरिफिकेशन से पिबिरीबा अदुमकपु खोइना हौजिक यामना अनऑफिशियल ओइबा अमदा ताबदा म्यांमार रोमदा हाइब्रा करिनो खोगी नागा सिंगना कुकी युम कया हाबनो कुन हाइब्रा या अदु मई थारे हाइबगी अमखकसु ताय ओजा शंकर सर सिगी पाउसिनो कदाइ फोयोंना चुम्मी चुमदे सी मतंग सिमसु अमतंग क्लैरिफिकेशन द मयाम अमतंग तौबियो हजिक फाउबगिदे मसे कंफर्म दो फजन तौदरिबनिनको हाइबदि याखिरोय हाइबसु हाइनिंगदिको मरमदि हजि सोशल मीडिया द होय 20 अखोइगे हाउसेस मयामर दको नागागी अदुगुंबदु कुकिन थाखरे हाइबनि अदो चुम्बसु याय चुमदबसु याय ngaranggi दुदा रिटेलेक्ट तौरगको अदो ngarang कामजोंग एरिया द थोखिबा खुन अनि दो कनाना करंबा ग्रुप न तौबनो हाइबसे हजिक करी हासे क्लैरिफिकेशन कैनामबोना थिथोक्तरियबको मसे कनानासु क्लेम तौदरियबा अदुना मदुगी अचुम्बा दो अचुम अरान दो थिथोक्तरिङे द मोइना आदा नागा सिंगना ओइबिया हैना तौबदुदी चुमलोय अदुदी लानगनी अनि सुबदा आइना लेमा द हाइनिंग बसे सिनेदा पोचे ngasai point aina part amada ahanbada haireko aduna part amane ko adusu yamna chinaba yaba lambi amane ani subada hojik moi gi nomai pairiba kampu demand tauriba kampu training tauraga kampu volunteer hairiba mayam se ichi no kuki afaba tharmagi luchin puren kaya aduga officer kaya na shanti wari saraga shanti puraga mahosana lainingba mayam su yawe kuki ju yaudaba nate afaba mayam su dum yawe ba adu ayambana khulai pairaga tawbu khopasidi moi di adum lan tauraga di moi gi di thabak ne do adugumba pamba pamba degi hojik se kana gumba na maite ga kuki gi lan se tokhaning de ba ta se na ko moi tokhaning de
ꯑꯩꯈꯣꯏꯅ peace 하이나 하이링에다 peace 하이ꯒꯅꯨ 하이나 ꯑꯩꯈꯣꯏꯗ threat ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟꯗꯨ ꯂꯣꯏꯁꯟꯅꯤꯡꯉꯥꯏ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯇꯧꯔꯣ ꯑꯗꯨꯗꯤ ꯁꯣꯏ 하이나 ꯍꯥꯏꯔꯛꯄ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯟꯕꯅꯦ ꯍꯥꯏꯕ ꯂꯣꯝꯗ ꯑꯃꯨꯛ ꯂꯧꯕ ꯑꯗ ꯍꯥꯟꯅ ꯍꯀꯨꯝ ꯑꯩꯈꯣꯏꯅ ꯂꯥꯟꯗꯨ ꯇꯣꯛꯄꯤꯌꯣ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯤ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯨ ꯇꯣꯛꯄꯤꯔꯣ ꯑꯗꯨ ꯂꯥꯟꯗꯨ ꯇꯣꯛꯄꯤꯔꯣ ꯍꯥꯏ ꯀꯥꯟꯗꯗꯤ peaceꯀꯤ ꯋꯥꯔꯤ ꯍꯥꯏꯒꯅꯨ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩ ꯈꯔꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯃꯣꯏ peace ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ peace ꯄꯥꯝꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ free ꯊꯥꯗꯣꯛꯅꯔꯣ ꯃꯤꯆꯝꯁꯤꯡꯕꯨ ꯊꯤꯡꯒꯅꯨ ꯃꯤꯆꯝꯁꯤꯡꯗ ꯀꯥꯞꯀꯅꯨ ꯍꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯦ ꯑꯗꯨꯗꯤ ꯂꯥꯟꯗꯨ ꯑꯗꯨꯝ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯂꯥꯟꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤꯅ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕ ꯄꯥꯝꯗꯕ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯈꯔ ꯂꯩꯔꯤꯌꯦꯕ ꯑꯗ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯍꯜꯂꯒ ꯁꯥꯟꯅꯔꯒ ꯃꯤ ꯈꯔꯒꯤ ꯀꯩꯅꯣꯝꯃ ꯁꯦꯟ ꯇꯥꯟꯕ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯤꯁꯟꯗꯀꯣ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯑꯁꯣꯝꯒꯤ ꯏꯁꯨꯗꯨꯗ ꯂꯥꯛꯆꯕꯗꯨꯗ ꯉꯔꯥꯡꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯈꯨꯟ ꯑꯅꯤꯗꯨꯅ ꯆꯨꯝꯃꯤ ꯀꯨꯀꯤꯒꯤ ꯈꯨꯟ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯑꯗꯨ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯑꯗꯨꯗ ꯂꯩꯔꯤꯕ BDF ꯀ KNAB ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯃꯣꯏ ꯁꯤꯕꯥꯏꯁꯤꯡꯗꯨꯅ ꯂꯥꯔꯒ ꯃꯥꯁꯦ ꯊꯥꯗꯣꯛꯂꯒ ꯅꯧꯅ ꯁꯦꯝꯒꯠꯄ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯊꯝꯕ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣ ꯀꯥꯝꯖꯣꯡꯒꯤ ꯕꯣꯔꯗꯔꯗ ꯋꯥꯡꯂꯤ ꯅꯝꯂꯤ ꯖꯣꯔꯣ ꯁꯤꯒꯤ ꯀꯥꯝꯖꯣꯡ ꯐꯥꯏꯀꯣꯠꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯨꯗ PDF ꯀ KNAB ꯁꯦ ꯗꯥꯏꯔꯦꯛ ꯂꯤꯡ ꯂꯩꯌꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯒꯥꯔꯤꯗ पुथोक पुसिन तौरग लै लंबी दा असम राइफल न चेक तौरग लै अदुदा PDF केने यावे नुंगदांग दा पुथोक पुसिन तौब लै अदुगिने NSN चंगब ngамदबा को NSN दा डिस्टर्ब तौबा NSN गी मी खराजु मोइना अदुदा हातखिबा फाखिबा लैरे अब को अदो असम राइफल यावबगिने अब तसेना होजि असम राइफल न ngak senderaba asam rifle na michan tawdaba taradi aduda leiriba KNAB BDF se ahing ani gi ahum gi wa ne ba ko sena haiba ai chakre ba aduna madu gi potu leibane na hoji phaiko gi makhalom da de free adu we adu hairiba hoji khunani du da de moi gi kitang free movement leitaba hai tare tangkhul gi khun leibne na aduna adu da su moi game gi type ta kra pot thaba ya ba rest tauba yaba position loba yaba mafam ama oihallaga aduna maram oira khunani du moina laraga mai thatokhraga asam rifle thamlaga asam rifle ga de makoi connect tawai do attachment lay do aduda su amu PDF se KNAB do aduda changlaga leiba yabagi makhuna mako semba gumna su uweba ani subada amuk madu nate hairasu hojiki hairiba BDF city lan pame heba bamna da lan tawra leiri bani ko aduna hoji amuka naga ga cookie se amuk class tho halle hairaga machine adu ada tawraga moi gi agenda tongan ba ama pochu leyaba adu lan tawbasi da hairiba chin cookie asonda mayamar da leiriba BDF KNAB haisidi central government gi USD gi paisa tama phangli bani aduga moi masigi khudong chabal lauraga nomai supply toba nomai maru supply toba mayam se moi si karba tawri bani abako hoji manipur da sida leiriba suna go onatraga cookie singna khulai pairiba nomai maru pairi se gadai di loge ni yes PDF kaino khakta ni haba aduna lana ma tawradi nomai hen sit le do yon ba yai do nomai maru chal le do adu tawdrade moi gi di karba do hingningai du leite do aduna mase lema go ya lema ina haining bedi adugi perspective to show akhoi khangda ba yade aduna lanse topning da ba kampulai no hojik maite ga cookie gi se center na khitang u turn lauraga dialogue togani hogani haibu kanda maite ga noma somna na yana ba purani center re na hojik ti khana chena ba yaroi kamna ba yaroi haiba khitang di warning di lakpa hore na ko adu digi hantak se khitang di hamthare na lap chappa ya ba ya da khakte nomai kap di khitang leblu re natra adu masi amu taw khraba tar de moi gi gari nom tawba thabak tawba ya da ba kumna naga da mu lando hore hairaga masina langlaga go tongan ba ama issue ama sakale hairaga masai na haibudo mi khradi issue sakat pase yum building saba yauri bine gari afaba thoba yauri bine go thabak suda na masida sengkhairaga karba tawra hingba mi yauri bine go adum ba mi wei singdu de ya lema kaino ne da landu tokhaning de ba ada politics sanariba geopolitics sanariba phataba khaliba mi khara se adungba problem crack tawraga public the wahan ba nuaiba mi khara nuaiba potu yauri ani subada hojike singmo problem crack tawdradi pase pajana tabiyo go problem si kumba crack tawdradi recruitment je yadaba
moi mi se ko aduga recruitment khak da natta na ngasai ki asigi issue da sakal ga mi khomba adu illegal immigrants sing se safe hoirak ta ba chumna phajana chat thaba kan da ko adu lan du tawraga lan gi mana da illegal immigrant mayam se pusalaga madu ki advantage lambi amasu lay ba ko aduga ngasai ki lan gi mana da hairiba burma da chalaga hairiba moi san gi mi khangde chin gi mi khangde ko hairiba ko ki mayam sida akhoi smaina naga ga akhoi lan thena ga tawri thena re lan thok tawre haina angang macha chahi taramari taramasi kuch putau tawra ko training pi ba se tawe handak mai te ga cookie gi taw se da burma de gi mi kya train tawe jora chambu de gi china cookie sing kaya volunteer da change se adu normal da leibu kan da de madu thok pan na te ba mi chama chani recruit taw bai se normal pai ba da changba stream da changba se mi leita bani ha ba natra adu ira ma thokre hai ba kan da de madu da taisala compulsory yum thok kun dik gi nupa ma ani ni thok ta ba ya de hai ba gi jora chambu de gi hoji cookie job volunteer hai ri se yengo chigumba policy da so sanarak pa mong da id dum uwe ko aduna hoje ki akhoi tangkhul di makhoi kumna wakhan pik laga leiba adung ba jati di nate tawge haira de nahan na dum tawraga thukai raga tanthokki ba yai natra akhoi ngasi phobo tawde do gangara nahan yamna akhoi gi surprise li ko ya thajada ba mong da hek tawraga khun adu harauna nungai na huji lei mi am phona sokte poche sole hebel leite aduga assam rifle changsalaga laikre adugi intention du di assam rifle je thamjaladi akhoi gi nsn khangde naga singse free movement yaroi boida dista adum tawraga cookie gi de advantage logani haibagi lambi ama road map ama yakpa kumna uwe okay za sankasa akoi haziki assam rifles na ngasagi KNAB ke aduga ken masi PDF karika se khoi assam rifles ki gari da puthok pusin taw even cookie da makoina yamna support tawi bias oi haibagi matang siba oza sankasa masi mayamna dum yam phong na haina dana leiraba khoi statement amakak ni masi ki matang sida support tawi khanglaga di even hojik se oza sangka sa khoi hojik president rule amal laiba haibasi akhoi direct akhoi center na pan baga chapma nari bane governor gi makha governor badi chief secretary gi makha da masi mayam se khangna akhoi masi da su president rule lairaba sida akhoi gi India akhoi gi lairiba akhoi gi paramilitary forces sing sida akhoi gi governor gi mai kai dagi su government of India gi mai kai dagi su sigum bagi matang sida khoi e pau si ma khoi je chap chana phangdrabra habagi matang si masu adu khangaga di akhoi gi deploy tauna ba thara iba irang sibu control tawru na bani haidana thara akanda makoina kana gumba furup amada oina thoiba conflict sida nakana mada makoina tongzalaga leiraga di hena khogi irang si nemthabagi motta madune hena chawrakpagi achawa issue masu lakadori ne ba oza sangasa aduna makoina support tawre habje khangabani na hairiba makoi singsi gi mathakta karigumba thabak thoram khara akhogi state lengaktagi lofam thoktabra habasi gi matang da oza sang asargi mai kai dagi kari thambi dani lema hujik se adune yamna luba problem se hoina masi da chakrati government gi lapses mayam ko thorakrani center gi ko kamjon se district headquarter ni district kainoma tawraga chahi tara pharakrabani aduna district ama natraga headquarter ama natraga subdivision ama natraga border haiba area se sensitive oiba pot ni heba sidi state government oigera central government oigera ta seng na haiba di border area sida measurement phajana lauraga ko India gi government ama oina lepak ama oina masida phajana akhoi gi thampham thokpa lokhatpham thokpa madu punamak tu chapchana maram kaina thamgadabane ba ado akhoi gi ngasi India gi central government se yamna solle habase asina takpane ba ado ani subada sincerity leitaba very true ahum subada hojik se proji war mong su male ba ngarang gi su proji gi thobak male ba ado nangasai point the lakcha ba kanda
감정기 하이리버 mafam adugidu border ni border aduga irang se toina thoe asina hanba nate refugee changlai mayam da mamang da adugi refugee singa khanna ba thokre nomai kana ba thokre mi halaga purapai yaukre abako adu eradi ngasi phawba da madu central government na thabak lokata da laibedu karino haibani da natra aduga Assam Rifle se hojeki kamjong headquarter da chauna layabo aduga India ge IB mayam ko CID mayam SIB mayam se thamli bane ba adu challe adu tawe haina mayam India ge adu chauraba country ni haina leiriba aduna hairiba nakna Assam Rifle ga leba adu area da chatho chat tawriba mayam se moi information kari gi lobung amde kari gi protect people ngamde ilai pot ne ba adung ba pau chatho chat sing adung ba khangba tarade intelligent mayam lerisidi tor paisa mayam thadaraga adu tawradi chalaga hana precaution hana kaino lobby ba yadro protect people yadabra natra aduna India ki sidi ngasai haiba kanda kamjong gi sida IDP hanglaga phajana chaching tawraga check tawraga tawba yabu polle hojik police thamba haibase skip da police mari manga taruk thambadu na gadai yagani ko pilong haire haire aduda aduna di oiro heba adu border di amna chawe do moi gi me la tho la sindi dom lette do adu marak tu da muka hairi ba a security forces center ki leiri Assam Rifle oigera kari sikno khra regiment khra leiri ko hairi ba moi gi gari sida Burma gi mi hairi ba BDF hairi ba adu ga kene bing sai so hai gre madu gi gari da moi na putho pushing plur chali bini ne ko gi hiale ma ko adu ore de how can you trust them Yes. Go. Adudi kamai na moi da thajagadara haiba. Aduna masi central government na sinba pochu dum manba. Adum maram ne central government na sinba aise Assam Rifle sin na police amada madugi area da changchanba yanani ngai ko. Yadaba mafam lei. Oje yaradi akhoi indigenous maya maitai su naga su akhoi Assam Rifle sidi lothok pio haidana akhoi de strike torok punatro ikui kuidri sigi kasom gi rota koi tangkhul ma nupi sing mayam laraga ko mairai pai bi sing laraga mai thagi Assam Rifle go back haibane aba adubu moin ikai ba khangdana hojik su friend of the hill people hai aba ko ai the enemy of the hill people hai ge haibane aba ko moi loine enemy of the hill people hai na tharo haibane kadai de friend of the hill people we ge Assam Rifle na akhoi gi mi the torture tokiba rape tokiba kaya mi kya surage mi kaya puraga go haras piraga mi kaya hoji ai ipa ima singi matamda ko aduga kaino singda hoji paralyze tawraga paralyze law tawraga leiba mi mayam leiri aduna sumai na taw hoji kamjong area su moina loina occupy tawsala leire leibasida hoji Assam Rifle na tawningba chatningba thabak khra leyaba adu maina public na tangkhul singna Assam Rifle leibe yaroi haibagi achauba khonglo ma leyaba even Chadmina Popudi Yaroi, Assam Rifle gi program da, Shibai gi program da, akhoi gi participate tobi yaro, haibu pho leibani ko, adu gi leibagi nahan tangkhul da crisis ama thokpudo, adu phobu da leiba matam, mahoi adu na hoji hairi ba mafam do tangkhul gi khunne haba, area ne haba ko, khunani leibasida, adu da border su way haba, adu na masi security of point view da, akhoi India central government na, natraga Assam Rifle sing na, problem macam great tauraga project go taure hairaga madugi manada madugi blame tausalaka moi leibiya ningai masai cookie na tawdrusu moi gi side tawba ba adu tauraga akhoi naga singsida disturb pige natraga pillar sabada ko natraga maduda chatho chasing naga singsida moi na khudong chaba lauge haibagi mongsu mansele ba hiale mako adu na ngasigi sida Masi naga na nate naga na tawge ara de hana tawram bayai. Kaisu nate mai thadar su tangthok bayai. Hathok yar dilai na hinga mada hathok bayai moi hajilai ribado khun village amado below 10 ne. Ko amana yamda taramari taramanga ne haba. Aduga population du yamde. Government record di yamlam gani ko. Adu da leiba akhoi tangkhul volunteer sing natra khunani humdu na hinga mada loina hat bayai abagi khunne haba. Adu kari ga si tawdro natro. Aduna akhoi perspective to the khanba kanda Assam Rifle haisira central government haisira problem ma khangda na mami usalaga ko create hole hairaga moi changjang pham moi gi post sing ko chakala hojeki ai aseta mai thara threat lebne na sikuki sing lebya da bne na
पोट पोस्ट अमा थमलगा असम राइफल परमानेंट लेनिंगाई तौरकनियाबा हाना नागा कुकी दसो सुमाइना तौवेबा मोइदिको खितंग आइरा असम राइफल सिक्योरिटी सेंटर नियेबा निरा लेहलगा मोइगा समनरगा मोइना नेहबा मतमना नागा कुकी लांथोप मतमदा अखोइना मोइ मयाम तांथोप याबा लेबा तांथोखिदबदो असम राइफल ना नेहबा होजिकसु मैतेगा कुकी की वार से प्रोजी वार ने हाइगेरा सेंटर अदोदा असम राइफल ना ngak सेंटर लेद्रब तारदि मैते तमा सिरजो मैते ना तमा के तौबिर तौरमगनियबको सिगी पोचसु लये या लमाको अदुना हुजिकी हाइरिब नंगना पोतुदा आइना याम तेनबा आंसर ददि इंडिया गवर्नमेंट से सिंसर लेते अदुगा ओइदे अदुगा इंडिया गवर्नमेंट हुजि नागा सिंग द नुंगसिदे कमाइन ऑपरेट तौसरा हाइबगी पुलिस या मखल ले अदुगी पुलिस की पॉइंट ऑफ व्यू दको अदुगा बॉर्डर से हुजि फेंसिंग की इशू लेबनिना मोय यामना सीरियस होइना लवे अदुगुम पुनमक तो खुदोंग चाब लौनिंगाय हैंडल तौबा यानिंगाय सेंट्रल गवर्नमेंट नको प्रॉब्लम अमा क्रिएट तौहले हाइरगा सुमदा सानबा याबगी पोतुसु दुम माले यस याम ओजा संकसारना हुजि हुगी गवर्नमेंट ऑफ इंडिया ना नागासु नुंगसिदे अदुगा नाकलम रोमदा मैतेसु नुंगसिदे ओजा संकसार अदुगा हजिक खुगी इवन कोकोमिना proxy war ne habasi declare tawrabne akoi masi vote bank ki tamakta akoi shugi nama ta makoi si proxy war phajana chathare habasi ma declare tawkhre auja sangka sardaina makha chathabada aina lakchaning sing sagi auja sangka sarna su mai thariba khulsi yumsu yamde adudagi makoi si recognize tawba tawdabasi gi matang sida auja masagi haijang hariba khoigi khunsi lenga ki revenue su फजना रेवेन्यू की सखंबा अदुगुंबा विलेज अमसु ओइदे हाइबगी वरोल सु ताइ अदुना ताकपदी मखोइसी ओजा संगसार रिकॉग्नाइज तौदबा विलेज ओइदोरा कमाइन तौदिनो जा अदुना रिकॉग्नाइज विलेज तौदबा हाइबसे अदुदि इलीगल तारबनेबा अदुना खुनसे चही असुप्तगी लेबा सिंदो रिकॉग्नाइज ने कोना तौबा सिंदो रिकॉग्नाइज तौदेबा को अदुना मोइना मदु रिकॉग्नाइज तौदे हाइबगी आसादे खुंदु ताबो कुइद्री हाइबने अदुदि मी सिंदु गदाइदि लाकेबा हना लेरमदो पोतो अदुदि मदु इलीगल इमाइग्रेंट ngasi अखोनि इलीगल इमाइग्रेंट हाइरिबो पोतो मोहै नत्रा हाइबा अदुदि बर्मादि मोय चंगललगा अदुदो खुन ताबदो कुइद्री हाइबा को अदुना अखोगी मी सिंगना फमन मी नुंसिनि खै थर्म मानबनि हाइबलोमदा को हेत्ता नागा सिंगसिना मदुगी यामना सोफन ओइबा सिम्पैथिजर लेबा को अदुगी नागा सिंगना तांखुल सिंगना असिगी मीना फते हाइरसो अखोय नागा की concept ideology da tangkhul ki concept Christianity sina ko oi maram oiraga akhoi da adugumba mi ugi wakhal da makhak lekhiaba aduna ekari oisnu da moi su mi ne leisnu ko moi changla upai le na thai na gi history adum pabio yengba ka da moi lakpa da koki sing yumlak ama ni laaba leisnu da madam gura thaba tawraga aina ture ma pa hoje ki nahan se ki khamen lok ka haibse matam da yummak koki gi yumlak ani kha leram bane abo okay asigi wari se tangthokra ma phama da bu leiba ko maina lawra hoje ti kari thoi aduga hairiba hoje ki kamjo area surrounding da leibiso adu mangai ba adu mai matam da british ki kaino da tawra ta na asoka ko gi nomai issue towe haiduna nomai du nam thakra tawraga khun macha tara kanda ko sumaina mayam singka khibane haba aduna wari amane ko ana moina akoi da phataba khange khalasnu ma khoi gi lanjabani tangkhul singi yam pukchen chawba aduga mi nungsi haibadigi ngasi tangkhul ki area da kuki mayam leibi ab natra haiba natradi matam da lan tawnaribani kadai di leibi yagadage amarom da hojik se akoi tangkhul na naga na toge haradi ilai laiba mapham mayam leiab ko adu phom ngasi phoba da akoi kuki sing da maram chada da na akhoi kanama tangkhun na tawthok te aba onai tai nei ba da moina hata lambi da thallaga paisa khaiba gumba ko singba lam hata munsallaga court case tawba mayam thokhrabane ok mayam kongkhrabane okay asung maina wari adu ok na kum konaraga phare akhoi christian ma chane na haina ko even sigi litan da wari le aba ko adung ba mayam su le adu na ma se moy khara kyan ta ba phai aduga hoji हाइरिबा अदुमाइना सेंटर से अखोइना थाजबा यादबा पोत अमा खलै अदुना अदुगी पर्सपेक्टिव ता हाइबने ना ngsaina haibado khundu recognize tode haiba taradi illegal immigrants ne haba exactly adu oiradi hujik mai chakre chate haibagi akoina naina ningai leite government na yangsan ningai leite madu khundu recognize todaba taradi akoi khangde na tangthokadaba ne haba tathokadaba ne haba sabagi matha de compensation bi ningai leite tathokadaba ne yes yam chumba wafam ne
Masida Oja Sankasar even quick tang han kuni thoigi sida Kashmir ki Pahalgam da kwa masik terrorist attack the mioi kuntaruk ni masi lai gidrise masida quick masiga mari leina na even quick tongan ba political party sing chapchana terrorist ki mathakta tawriba sing sigi mathakta chapcha action logadabne habagi warol su thoktana koi tongan ba Imphal da phongba pauche sing da headline ka dana lairi Sankasar ko masida laksani bo wafam di kuigi even makoi si cookie militant di haire aduga tawriba makoi na tawriba thabak thauram khuding makti makoi si terrorist ki thabak thauram thawong di Oja Sankasar chap chana tawre habasidi haiman ba thoklaroi even kuigi jiri da koi mioi angang ahum yauna makoi hostage tarkanda hat ki bagi thawdok si terrorist ki thawong ni adagi kuigi linthoi kambi amadi kuigi Hemanjit makoi hostage oina thamama tungda hat pa haisi Oja Sankasar masi terrorist ki thawong ni adumakpu even handaksu terrorist ni haina laukthoktabi wa khaktani adubu whatever makoi na tawriba khuding sidi terrorist ki thawong ngaktane ba terrorist ki thawong tawriba makoi ka karigi damakta maitai singa habidi negotiate tawna dana peace initiate tawbagi koi even MHC na handa tawdana ga koi peace initiate to ama tawdana point taruk puthorak paduda makoi yaning da dana ga toi sineba Oja Sankasar masida Oja Sankasar na sa habibudo lanje lohening da bakana gumba khara lairi lan sina maram oirakanda yum building saba gari phajaba thauba koi singchep thaba idune bata seng harakanda Oja Sankasar masina sum lairagadi lairi bakhogi hojiki conflict asi kai haini maitai ga kuki ga loichandringai da amu wari sina sumak habadi cookie si proxy soina seasonary habasi haiman bathokla roidabani masisu masigi fake data se chap chana leire haidana even kokomi gi maikai dagi thamakrabane ba aduna makhoi mathakta India lengakna makhoi si proxy soina seasonary banina makhoi si terrorist ne haina su laukthokpasu ngamdri ba Oja Sankasar masina takpadi akoi lairiba maitai ga cookie ga loidringai da haidi delay and tactics taunaba te maitai ga cookie ga sisu delay and tactics taunaba gi damangta amuk cookie ga nagaga conflict thorkadra habisigi su amuk apprehension se lai tabna teba Oja Sankasar kari thambini oja mase kari haisira akhoi ge India si khangte da hairaga ko haimale hayadu yamna luwe bede India se mai supa pawe koi ki structure system se yamna sole aduga unity oibukumna power leibukumna ubani makharom da manungjang ba kanda koi unity oi iho hoi maramdi Kashmir issue leire ko Punjab ki issue leire ko South ki da dum issue leire swai da Bengal go UP asigi wa kai no se da adum issue leire North East da hairaga adum problem leire do where India ka dai da no only mainland center haibatu ngai ko aduna masigi se India se ai wakhanda adum mathangda khara leiraga pokhairakpa hantharakpa kairakpa ko adugumba pot amakha lakani hoji moina akanba saraga adu ada haina tawbo wani hoji Kashmir sisu tumina leikhiroi matamada Kashmir mayam lepkhalaga ko thabak tawrakpa matam lakani ma Kashmir da mi sikhi bicharai banate hoji maina he tawbsing sina han basu nate aduna mase India da para amma pi ge hena thawaina silaga tawbu male aduga nahan message people da Modi da chalaga hairo haibadu ko adumba rumor mayam su challe natra adumaina India da terrorist na attack tawbase Delhi da su tawre hana parliament da phabuda Mumbai da tawre kaino gi hotel da go adubo phabuda tawre atopa Gujarat da tawre aduga Kashmir da phanayam tawre andak se tha thajada mafam du da tawri ba adu sigumba lepak amada terrorist attack hana yamna tawkhre chathare haibadu khangna ko chahi aduk kuiraba nungsida central government na karimata madugi precaution haiba tarine step measurement lokhapungam deba karigi thingba ngamda bano ko tawbangam dariba maramdo aduna India se yamna weak oire lapses le haibse khoi de haining ya ba adu ngara ai Twitter da su ibane khoi Modi na madugi mi sing do action lokhat kani khot kani ko ngangbo wane India se
karimata Pakistan da retaliate tawba ngamoi revenge lawba ngamoi ko sum mi kha population yamba gi kari tawba gi haibu wane mayang gi mentality akhoi khange na hojik India da top lari di am hairam ba yai security gi da amada top level singse moi gi background se phajade karak pase mayang singse hoji akhoi na tinaba kanda moi kok se akhoi ga yam khen na yaba aduga blood se khen na yaba ko ado akhoi gi mi di kiba leite lan se tawraga akhoi sidi background se smaina la yaba ko khongkhut ba moi di boiler da yum thamba kum thang lari kha tam halaga madu na moko oiraga haing thamba wa ne yaba aduna system se akhoi ga moi se opposite head da chapa akhoi wakhal ga moi wakhan se opposite da chapa akhoi gi experience ga moi gi experience se khenarak pago aduna hoji India ta adumai na Pakistan adum terrorist sing na laina yam sana bigre hoji su thoki gani mara mamang da Mumbai da thoki ba mayam ko mi amani pharaga aduna dum loisan ba sagani adu su case che hi kya chathare ha thana aduna hoji mana mi singdo thitokani haibu chai kya changbra yengse ba sidi oidaba pa da bane ko bo yeng ba da na country am mangde ba sonda na sibai company puntha da thajalaga manipur da karimba khoi right ki justice ki ko naga gi area da ma tawbu ka da choi da akan ba phobo satna uniform set laga che pairaga ko hanubi hanuba na ha sing da uniform set pa sing da che kala phu ba adu da ne ba India gi strategy haibse sum thamki thamka tawbu yam haiba atopo da de shoi oi de ba Pakistan da hoji ki hairiba Kashmir se da Pakistan na India gi mi kya hat khre ge ba adu moina de akhoi gi India gi ma hairiba mafam da changlaga tawbu ngame India mi na de Pakistan gi mafam da mi kya hat khre ge ba ko sisu khalo ba that means akhoi gi leader se India gi leader sing se yam sol le haibane ba aduga strategy leite system se phajade chwai da nge tawraga khollaga adu manga aduna hoji Manipur gi su adu gi relevant da dum yengse hele ma ko sidi yengse Manipur gi chahi ani sura khre ba central government gi leader kya su la khre parliament da su nga na khre ko ai ma sa na aduga ngasi phobu da sob di tawbu ngamde yes see Manipur is a small state small population natra if compared to others chikar should not bane geographically go aduga kuki su ai se India central government ministry home affairs ki makha da control tawraga thamba natro so why should they control why should they not control ko kri ki control tawbu ngamdari ba ado jikti ngasai mai thidra se Manipur the free that the free movement tawrani kampo pilal ni ai it is not about 200-300 kilometers it is only 40-50 kilometers ne 20 ko asi phoba the center na mai pakna tanthok ki bangam de ba ko koi gi lema aduna takpade akhoi gi mi sing na yamna lu na khanlaga tawbo ne akhoi na unity leita ba sida ko central government advantage lo ba khakta ne once if we can united ko akhoi na unite oira ba unity leira ba ko aina hai sini India se mathang da ken gani ado hoje akhoi adugi pot tu da sanaraga akhoi indigenous sing north east sing se phajan ideology concept se manaraga akhoi thabat tawbudu tawpham thokbudu tawse haiba kanda akhoi gi nomai pairaga chatliba section mayam se underground mayam se su punbang amdaba da demand di goal di amata ne haiba thabat di pun da ba goal di amata ne amata haigani but in the different way da chale ba madu different way da chapade gi India na khudong cha ba lori bine ba anu hoji ai plan ne ko ai khang jaba haibane ko hoji Kashmir se smaina dum problem leiraga thokani moi gi ngasai gi abortion tawkiba article ko adugi Kashmiri mayam pen da na lei bisu lei aduga Kashmir haibse yamna tongan ba state amagi article na pi ba ko ek tongan ba adugumba kaina share sovereignty ki type ta leibo po ne ba mase thugai khre ba thugai ra su moi gi land moi demand mi hat padi hanthadri da dum masidi normal moi retaliate tawrakani soidana revenge tawrakani ko adu ngasi tholi basini ko ngasi yango security leiri ba government ama pali bani chauna center leiri ba marak sida terrorist na changlaga mayam da on te na icham mi changsi hakhi ba se bo phajabro ajidi amarom da hairaga prime minister Modi se ma moral ground resign tawgadabani Amit Shah he should be resigned in the moral ground. On the moral ground. Go. She akhoi India da migi Europe country the way ding na resign tawrani ye. Akhoi di ikai basu khang dia base. Aduga somdo akhoi gi mi na madu da chatte ba ko. Ana Congress ki wa leite na hari ko. If any prime minister whether is from the Congress Rahul Gandhi no wegra if this accident is happen
Yes, he should yes. resign immediately on the moral ground. Ko si tawgadabani abado hoje Amit Shah so ngarang Modi so madugi du khangdadana sidadi wachongang li ba but instead of that he should apologize ko ma resign tawgadabani aduna ngasi adumaina moina di akhoina Jammu Kashmir se thukai khre natra Jammu and Kashmir hai se thukai khre ba haina lorom gani ba government adubu ngasi di chahi ani humunungda ikoi kuidaduna hoje revenge law bagi ko ngarandi takpi khre na hoje ki India की security क्या पैसा ले मसीद अखोई की air forces क्या पैसा ले मसीद कहीं तो तोबता अखोई economic ते शोक दोरी बनी को तो अदुन मीडी पुलिस यामा द थुकाई रख रहे अदो कश्मीर से ना जम्मू एंड कश्मीर द लाइव सिंह से ना तक खाई रख पा पंजाब सी जो पंजाब की जो नंग खंगे history है ना को पंजाब की जो दोगवान ब माई demand goal अमल ले जरी है बा यामना extra हो जे कम outside द लाइव सिंह से ना पंजाब सिंह से ना जो पंजाबी सिंह से ना जो माई strategy अमल सेम ली है बा को अदो गंगसाई उत्तराखंड ना सिगी रेंज से द लाइव हो जे के कहीं ना तो आई काउ करे underground group अमल लाइव दो अदो आई काउ करे मम्मी हो जे मको अदो मयाम दो की अमल लाइरी South ता मतलब LTT यामना पावा को पादो हो जे South की मी सिंह जे अदुमाइना काइनो तो revolution ना तो दे हाइदर शो मोई की वाखन तोंगान ले है बको मोई की एक्टिव ता दो West Bengal हाइ तारे ने को Bengal शिशु नन खंगली बदुने मोई की काइनो से concept से तोंगान ले बा सुमाइना लाखपता मु मिजोरम शिशु तोंगान ले नागालैंड हाइ ले रे मणिपुर से ले रे बा अदुना मसी मयाम से हायेंग जोंथोरक पदा पुनसलक पकांदा इंडिया आइदु कदाइ द लेदो अदुना अखोई की constitution द येंग बकांदा इंडिया से nation amagi type na taba union of India union state hai bani aba union state hai bani aba ko mai ton ba lara ga pun ba hai bani aba adu ki leiri ma se no ma soida na aidi pokhaira kani adu ga pokhaira pukanda India se adum mathanda lei ken ba kumna ken tharak ba matam lai gani ngasi aphaw khra sara ga ko amma tawri ba myam se tawram sunu adu bo ai khoina haining ba di ai khoi gi mi singi akhoina pen da ba ma se ai India bu yada bani ai ninkan tani hona bani haina hairaga ibani na mi adu bu enemy to the yade hairaga ibani mu khana raga leba atra sonda le poto ibani yade ibani punpham chat thoktro akhoina sidi yade hairaga ibani di punbang am dabe machine power le ki bwane India da lan taw se India da yade haiba tarade yadaba mayam do pullaga lepka da chakka da natro madu natam na India da di yade haiba yadaba mi du khana raga akhoi punaraga mu leba ha ngasi mai te marak to so nomai pai ba hanari sidi center comment hat pro naga gi mara hat li sidi ha adu ne da aduna akhoi se madu pot ne adu bo hoje ki public tamna ai wakhan da ko people sing se public se phap taraga but people gi movement nama se lak po hore soida na ngai si matam chang lo so people gi movement nama thorop pa lep kan da di asai akhoi khulai na sunate India da lan thena ga da se ilai ba matam akhoi na capture to bola kani anda Bangladesh ki du yengo mayam thoro kan da yam chahi ka ya paradise da leibu kum da ha prime minister wai ra mana tawning to leibu do last the life ma again tawra ki hoji lo la ga leina so this is a great lesson to India ko very shameful aduna hoji same akhoi India so adung ma thorakani adu akhoi ki people sing se madu ki understanding ama integrity ama leiba targa le all the northeast people ko adung ma wani adu bo hoji ki hana ki situation da akhoi na khara angang oina lairi tamlinge ga hoji ki ai gi stage sigi da akhoi na compare to bu kan da yamna hong khre ba ko people ki movement se people ki kaino se tapna social media through the any platform de ki ko people sing se lai revolutionary sing ha so khulai pai ba so ki de ba lei khre natra ki de siba ha center secretary ki de ba thai na khoi matam de dia sam ra noi pai lak pa se khoi munung de chen sal la ga ne lei ba ne ba ho ki no where adu ki tamna ma lai ba so once asiki kaino se Europe ta ga adu ga nomai pai ba hai se ne kunda khra hai se underground hai se ko khulai pai ra chal di akhoi se lon na dra hojiki yes taw na re na hojiki mayam chang la phara ga phu bi su lai re na moi gari mun bi su lai re na on the time da moi apologize taw re na so this is we call it the people movement this is we call it the people karma hai se ra ko awan ba changes ne have se so masiki jut se lakpo hore so once it is comes and mature no masi helap kan da ngai ki India se karisu oiroi aduga India khanate akhoi gi people sing da kariya sera onna tainari ba serana luchin liba mayam si suko noi da masi adu mang khra da bani
moi ki chaka leroi there will be no room for them ko adugumba lay have say ai adumai na thamjage oza sanga sar ai loshilapade am ten tak na thambio oza khoi gi manipur gi context la akanda khoi pahalgam da thoiba terrorist attack ta lei ki da ba khoi miui kun ga taruk sigi sumlabe attack sigi hargadi yamna laibak thibe thodok ni khoi yam noi ta phawe thamoida adumakpu even hairiba akhoi gi si Kashmir is a part of India. Manipur is also a part of India. But Manipur the series se oza sang mi chani hena sira bani. Adubu akhoi gi sidana amu even Honorable Home Minister Amit Shah na tongan ba version ne ba. Mapham khudingi my statement ji hongi ba. Aduda lakshani wa phamdi haibidi Saudi Arabia da satni haram badubo Kashmir gi kano sidama hallaga Kashmir gi sida tawri bane ba ado akoi sine ethnic classes ne na khanbagi oidorira chahi ani se tanghum megi tanghum sida phadaw sinu mit kharani khakta ngara bane sida mahagna still warol nama buk thamak tabase masimaksu miyamna laigidraba miyam dugidi aduma nungai tabadi phawba aduga tongan ba mafam da thokpa riot poiro any incident poiro mafam dudadi India gi prime minister mane haidan mana dumak visit tawba aduga Manipur hairi ba jaga sidadi pura step motherly treatment tawbse oza sangka sartian tak na thambio asidi lema ai hana yamna hai greda haining dere ko haimandana mi je amu haiman khredi ko ai karino ai na mai party lebene na party gi workers sing MLA sing ai khoi bo het no ai ta ba yen thi ba kaya masum lei ko mi khra de phone pai khat ba unna je ba ya da su dum lei re bu ko adu moi ki shon bani ai na lowe reality di kari hairani masid de center gi hairadi BJP gi Congress ki wapam lakte ko aina hai party the nate I'm not mentioning any political party and I'm not pinpoint to the this is BJP this is not this is Congress Congress no oigera BJP no oigera ko akhoi Manipur da North East is the Karyashira Hanthana Lobudo look down Taubasidi this is not the beginning. This is not the first time. It is, since a long time. Ko mamang digi haurabani. Aduna masidi akoina phat taraga akoina thaba toba machange. Aduna ojiki hairi banang na hangli bo pot to di haidra su mayam na khangkre. Haigada bamina so haikre. Adu khangkrabo pot to daina mo hairaga hena yang thiningai ne. Nana haibu tu yam chumi. Mi chani 60 hena shikramo maphamda. Yam serious oina laraga pairaglaga du toge haiba du di tawdraga marang Kashmir da mi kun hunthoi shikre de kutak da Prime Minister Saudi Arabia di paira natra ami sa chalaga meeting family center da Prime Minister na yamna meeting ma tawri adu di aina mu explain tawdra su go explain tawraga hena ai ni yen thiba yaning da mong da ukhigini adu di ai hiding dre but reality da root cause da chase aba akoina Laina se cancer diabetes ra have diagnosis to the kama hitha thagani so akhoi root cause to reality the de masidi ngasigi nate Jawaharlal Nehru gi matam digi Manipur da till today akhoi da karyashira look down hype ta re ne ko akhoi da underestimate tawraga lai like akhoi se third class kum na ko so this is very open but madu khangra ta de akhoi gi mina Karamaina Tosra Haibegi Aquina, Police Yama Putoloidra, Adona Masai, Madu Aquina, Taubungam the Bado, Aquaki politician Singshina, regionalism gi Wakan the Go, Tabat over me say Yamdava. Adom Yego for the last 20-30 years, Ozari Sangi Matamda, Wadu Werame, Ma Minister Ching Misho, Werame and Haigani, but under the control of the Congress. Congress is a national party. Go, Ozayam Sona Chanada Dal. Natra, Uncle Bobby in the same way, 15 years. Yes, Kanana, center the rule away. The Hojamu BJB area, Ozabiren, the Chaire Kodle, Amarom, the Hiraga, Ozabiren is very outspoken person, and sometimes he speak the truth. But unfortunately, he is the right leader, right person in the wrong party. Yes. Go. Aduna ma sida tu I want indigenous ki demand na tauribado I will appreciate. I should appreciate. Or I want to appreciate. Go. In the other hand, but the problem is he is in the wrong party.
aduna hojik mana sida tawning ba maya adu to BJP na natro center government na natro natra yes yes adu kumba ai khoi da khongkhut pulaga any congress oigera center da ruling lagra BJP la kera ai khoi gi mi singda chief minister oigera cabinet oigera ma gi party loina onlaga khongkhut pulaga chinglaga ena adu de hantopo yade adu de hantopo yade haibigi ko condition ama thamlaga madu da thaba tahonba politician tawbu kumnu ueba madu khangba de gi Nagaland di khra singna alliance tawrosu Nagaland di hana de gi jump tawraga hek AC Germany gi mathang de gi de chahi kun hen khreaba ko kun thamuk se AC Germany no waiting da adung ma apply tawromeba adu Naga da so Nagaland da so divided it was so divided ko adu bo AC Germany he to kibada ni firai on tak pai kibada gi de BJP oigera Congress oigera government chula lapangam khidena till today so he can do something for the in the interest of the Nagas go in the interest of the regional regionalism go adumai na tawdana Meghalaya su same natra hoji hana Congress ki mathang da hoji atopa moi hanjan bangam dena like that Mizoram da su khoi gi mamang gi Joram thanga go goina mana dum regional party na puina only the Manipur kodong MPP na matamada government pairame haina lay adu it was now 40 years back yes adu gi matungda Manipur de regional party na government sheme haiba gadai da laikhrege shemba natana MLA kai haiba phau leite aba ko hojik di mangbu mangbu lo mang khre hoji khoi gi NPF haina khra lai ko NPP khra la si madam nga du su moi makhoi so mu regional ni haira regional mai sengda mu punbang amde so this is very wonderful and shame on them ko se ai di kai ni ngai ne nang su regional ni haiba mu oiba adu regional mai sengda mu punda ba so asigi politics is hanaba haitabadigi nang na haibado adu thokpane adana hoje ai ami cha phate adu phate nei haine ga mathau ta de haisu haining dere but akhoi aina wai ama wai su ya khiroi hoje adum cha thaki gani the only thing akhoi gi people singang sai na Manipur gi people singsina hokapa matamda nikap thopa matamda when they realize the problem will be solved aina hairi se if the people realize the and knows the core issue then the solution the issue will be solved the problem will be solved sidi go sidi ai haininge aduna hojik akhoi Manipur gi problem sidi akhoi gi politicians sing leaders sing su core issue do root cause to khangdaba but they are only kriya sera moina chair the phamba leader oiba hai sidi sonda yamna haiba inglaga yam connection phajaraga magi kanaba khra oiba lepa chokhat pa khra pura di development period di yare haibalom da asigi wakhanda chatna lairiaba so as long as if we follow in this way akhoi shwa ya khiroyaba aduna Manipur sida or atop sida ngasai na hangbadugi nego akhoi anoba madugi shape ama ahongba ama low se haibal tarade we need a U-turn yes from the right the present position go unless if we cannot take the U-turn from the present position then the present that political scenario or the whatever the episode will remain as same as it is yes okay thank you very much Oza Sankasar akhoi tongan ba akhoi ngasi se akhoi kamjong da kuki yumai habagi matangda exclusive ni edubu hojik leiriba issue sing Manipur gi issue sing judum Oza Sangi tongan ba perspective ta yengbiraga akhoi Oza Sangi point of views me am thambiri thank you very much Oza Sankasar for sparing your time and bearing with us loina ne miyeng tabiru khwai punamok su akhoi matang asida khoi ngasi Oza Sangar Oza Sankasar ga loina na khoi mayam da khudol tamjariba exclusive interview si matang sida loishin bagi tanjadu mayam dagi lawjage thank you very much and have a good day. The Happiness Program is a program for success, peace, and strength.
we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity-fueled discovery. Our commitment to excellence and cutting-edge research sets us apart, preparing our students to lead in a rapidly evolving world. But it's not just about academics. At Uttaranchal University, we believe in nurturing well-rounded individuals. Our supportive faculty and personalized mentorship ensure every student's success. Join us where opportunities abound and dreams become realities. Enroll now. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your